Salungpham thokiba thoudok adu kogi Vipaki Kedar khra Salungpham area da torsion tawbagi lai haiba paw khongbagi police team na mafam da changna matamda laiba Kedar singuna mui kapthokpadagi police na retaliate tawbada thokiba thoudokni duga thoudok da Prem kowa nga ama laikidabani makoido kaching khunawda leiramaga kaching khunawdagi Salungpham tana lakpani duna hojik moido forensic examination kaya ama tawduna lore fariba miyoising adugi interrogation statement matang lawduna investigation tawduna matang chathari masi matangda akogi lanna Police na tolba tabuk stage delegation kaya ama hajil lakpa thengnare aduna akogi police kidi police na life and property of the public nga nabale jaba police na tolba tabuk ni aduna masleja akogi mana haiba mayamadu anago mana tolba tabuk tuda investigation tolba jo pen dabal lekana PSSC police headquarter post of Biraga CBI na NIA na investigation tawna Togisu Tobiro aduga masi koi district police Thoubal police personnel sing SP officer sing mayamna koi niyom chumna koi thabak tawjaba aduga life and property of the public inga kan lejari ba singina obodaicha Terana maikei mida onana bogana machine tangi obiganu aduga haiba phariba tabusing adu discuss study da laibani aduga lagiba tang kulumda ota puthoga mogi tumaran hearing togodabani aduga court na tekodawa mogi domain of the court laigrabo machine tangi mayamda hajage aduga jiki laigidaba ngang asi June thadagi Maji school desu akre aduga maji pipak yawarba pipaki kegedramani aduga harisi jo koi loji investigation phangba ngami